Akaspan Imphal, Wahengbam Washington Pau Pajari, Ahan Bada, Maroi Bapau. Raija Sita Santi Emasung Mahusagi Tangdu Laita Bapibam Hanjil Hanaba, Security Force Namapam Kayada Tiumbagi Tabak and Chatari. Raija Sigi Relief Camps in the Ladiba Mahiroi Singidamak, Sarkarna Torankaya Paikatli, Amasung, Madhya Pradesh, Chhattisgarh, Rajasthan Amasung, Telanganada, Mikal Gibot Kombagi Tabak, Kamteng Kale. Raija Sida Santi Emasung Mahusagi Tangdu Laita Pibam Hanjil Hanaba, Security Force Nambapam Kayada Tiumbagi Tabak and Chatari. Police Control Room Nangarang Toki Basero Lamana Hai, Hauki Bapung Kunmarida, Imphal West, Kaksing, Amasung Kangpuk Pijilagi Irang Labor Mapam Singda, Security Force na Tiumbagi Tabak Chataki. Tha Sigi Tareta, Kangsuptaki Mui Mari Namduna Paki Bagi Doctor Chenarambayai Hanachinaba, Mui Ama, Narang Police na Faki. Tokdoka do the Senabate Mioshing Pagat Nabasu, Kano Honeri Haidi. Zero Laduna High, National Highway Contratareta, Tangai for the Nasamba Polam Sing Puba Gari, Sahum Nipu Pusilaki, Gari Sing Asoyangam Tokandana, Nintina Chelan Bayanaba, Kudung Tiningai Oibama Pam Singda, Akanbang Axel Taurang locally. Singamasung Tampaki Tongan Tongan Bajila Singda, Puna Check Post, Sam Kuntramanga Hang Doctuna, Asset Awok Sing, Check Tauri. Miam na tokam sung semjin sajin ba video sing taja bidan na basu zero laduna hairi. Raija sigi hingsa na chokhala ba mapam sing dagi selektuna relief camp sing da lairiba mahairoi singi damak Raija sarkar na thorang kaya paikali. Raija ge higher and technical education ge additional secretary na thokpa zero lamada hai relief camp ta lairiba school mahairoi singi oina relief camp khuding maki nodal officer amamam haptuna mahairoi singi darkar laibe singadu yangchili. Relief Camp Singda Laiba Mairoi Singi, Chadamar Pudranipan, Manak Nakpa School Singda Mingchal Hale Amasung, Education Eski Directorate Hangba, Control Room na Angang Singi School Kabi Sangkup ni Yang Sili. Cherola Dunahai, Relief Camp Laiba Mairoi Singda, Textbook, Boy Column Sing, Chanabagi Polam na Singba, Kaya Pibe Yauna, Atay Torang Kaya Paikatli. Danamajuri University ki oina Mari Lainaba Deputy Commissioner Singi Kutangda semester loibagi parikya sing physical mota mai pak na pangthokli amasung laik laisu pabagi machak sing piri. Irang asina mga hantakan kraba laik laisu ga Mari Lainaba che chang sing makhoi gi marup mapang singi Kutangda piri. Ano ba session hek hobadagi online class ki tongan ba time table ama semli matam kharigi oiba thorang oina university asigi physical class u chathari. Central Government Institutions Singoina, Raija Sarkarna, Bharat Sarkar ki Education Mantraloy ki Department of Higher Education da, Mayum Makai Thadokna Relief Camp Talaiba, Mairoi Singi Oiba, Darkar Labor Tabak Paikat Pina Bahaya Kre Hairi, Masig Matakta, Manipuri University da affiliate Tauraba School College Sing Amadi, Medical Student Singita Maktasu, Akanabat Horang Sing, locally Haina, Serola Dunapali. Imphal West, Imphal East, Amasung Tobal Jila Dangasi Yukpung Mangadagi, Numidang Pung Tara Pawakar Piu Komtokli, Aduga, Bishnupura Masung Kaksing Jilagi Oinadi, Ayukpung Mangadagi, Numidang Pung Nipan Pawakar Piu Komtokli, Tabi Bapawasi, Akasbani, Imphal Dagini. Madhya Pradesh, Chhattisgarh, Rajasthan, Amasung Telangana Bidan Sabha Mikal Gi Bhot Kombagi Tabak, Kam Teng Nakale, Madhya Pradesh ta Kendra Gi Griha Mantri Amit Shah na Indore, Manawar, Amasung Badanwar da ngarang pangthok pamiam gi mitin singda wangang ki. Manawar da wangang bada Siri Shah na hai sahi tara nipan gi manungda BJP na lambi thong semgatuna khul khuding maktamai phangan bangam le. Amaromda Hanagi Mukhyamantri Kamal Nath amasung Digvijay Singh na Congress dol gi mirep singidamak bhot kan khomli Samajwadi Party, Bahujan Samaj Party, Aam Aadmi Party amasung Gondwana Ganatantra Party gi lusingba singnasu makhoi gi dol gi mirep singidamak akan bamong da bhot khomli. BJP na Madhya Pradesh Vidhan Sabha Mikhal gi manifesto Sankalp Patra ngarang numijung bamatung da phongkre maduda Pradhan Mantri Narendra Modi na miyam gi damak paikhat kani haiba maroi bu warep tara yauri. Chhattisgarh da Raija Vidhan Sabha Mikhal gi ani suba tangkak ki damak akan bamong da bhot khomli. BJP ki makok thongba lusingba masung Kendra gi Mantri Rajnath Singh na Sitapur da miyam gi mitin da wangang bada BJP na Raija du da sarkar sem labadi Maoist ki irang loisin gani haiki.
राजस्थान बीजेपी कांग्रेस याउना राजनीति दल मरफुना राज्य विधानसभा मिखलदा लंबा तौनरी मिखल असिगिदमक पुन्ना मिरेप 1975 लंबा तौनरी मसिगी मनुंगदा इंडिपेंडेंट मिरेप 738 याउरी तेलंगाना तोंगान तोंगानबा राजनीति दल सिंगिलु सिंगबसिंगना राज्य सिनबा थुंगबदा मखोई मिरेप सिंगिदमक भोट कन्न खोमली सिकंदराबाद वांगांगबदा प्रधानमंत्री नरेंद्र मोदी ना मदिगा रिजर्वेशन पोराता समिति बु सरकार न मपुंग फाना सौगतकनी हाइबगी थाजब पीखी तेलंगाना विधानसभा मिखल की भोट थासी कुंट्रादा अदुगा राजस्थान की थासी कुनमंगा पांथोकदबनी मिखल पांथोकलिबा राज्य मंगा की भोट मसिंग मथंग थागी अहुम थीगनी लेबाक की मफम कयाद ngasi मई की कुमई दीपावली पांथोकनी कुमई असिग मरी लेनना राष्ट्रपति द्रौपदी मुर्मू अमसुंग उपराष्ट्रपति जगदीप धनखड़ मियामदा याइफो पाउजल पीरी माकी पाउजल राष्ट्रपति हाई दीपावली असि हराउ तयाम्बगी कुमई अमनी मसिना अफबन फटबबु अंगानबन अममबबु अमसुंग असुंबन अरानबबु माइथिब पीबगी पालन थौरमनी माकी पाउजल उपराष्ट्रपति हाई कुमई असिना अखोइबु अचुंबा अमसुंग धर्मगी ओइबा लंबीदा चतुना इथौ पांथोकनबगी वारेप हेन चेसिलहले ICC मेंस क्रिकेट वर्ल्ड कप की अहानब सेमीफाइनल दा लाखलिबा युमचा कैसन नुमिता भारत का न्यूजीलैंड का मुंबई की वांखरे स्टेडियम दा थेंगनरगनी अतोपा सेमीफाइनल मैच अमदा ऑस्ट्रेलिया अमसुंग खा अफ्रीका सगोलसेल नुमिता कोलकाता की ईडन गार्डन्स दा थेंगनरगनी मैच अनिमक भारत की मतमदा नुक्थिल पुंग अनीदा हौगनी ngasi phongba pause singi maroiba pausingi damak hojik khetrimayum birosh leire birosh Tagachari Washington Naharol Thodang ki paucheda Myanmar gi Sagai region da nomai kapna wei thodokta chin kuki jo militant kun gi mathakta sire haina headline tawri masiga manaba pau welan pau pauche da su ahan ba headline tawduna fongli Jahi ama chupna pangthokadaba amju gi Golden Jubilee Festival Golden Jubilee thoram pangthokibagi pau Ichel Express Naharol gi thodang poknafam amasung Sangai Express Manipuri edition gi ahan ba lamai da fongli Lanjiner pamiyoy singna semba ami gurumi laidibi malim gi miyamna pamba hengkanarakli haina Imphal Free Press Sanalebag Sangai Express English amasung People's Chronicle pauche singi anchor column da fongli Imphal Free Press ta kotuna kokhiba pung nifunipal gi total shutdown na Kangpokpi jila gi mahusa gi punsida akaiba thokre haina headline tawri Tamenglong jila da Nipan Chuba Amur Falcon Festival pangthokre haina Sangai Express English edition gi ahan ba lamai da fongli Sangai Express Manipuri da naha ani mangkhiba JAC na kokhiba public curfew loikre haina ahan ba lamai da fongli Myanmar gi irang da Manipur da changlakhiba miyoi yankairom AR na halankre haiba pau asi poknafam gi ahan ba headline tawri People's Chronicle da Colonel Ngangom Chingkhai nganba khuman Indian Army gi brigadier rank ta promotion pikre haina ani shuba headline tawri Ningol chakobagi nga gi mela kumsi chahi gi oina lep namba firep lokre chakobada pandam thamlaga nga yokluba ngami lising kaya ningba kainare haina sanaleba ki ahan ba headline tawri Ayurved de lising ani kulumdoi pangthokre haiba pau amasung haubam paman gi documentary film Iron Woman of Manipur Gawa da pangthokadaba yankai mari suba International Film Festival of India da saruk yanaba film bazar na recommendation pikre haiba pau sing asina Manipur mel gi han balamai da fongli Relief camp ta leiriba miyoi sing pukning wakhal gi anaba kaya mayok nari atom bomb na mai mang tak haluraba Japan karamna chakhatpa leibak oirakhibano haiba ningsingsi haina Dr. Lenin gi wafumna HL Express ki ahanba headline oiri Washington Tagachari Birosh Aroibada Maroiba Pau Amukhana Raija sida Shanti amasung mahuksagi tangdu laitaba phibam hanjil hanaba security force na mafam kayada thihumbagi thabak leptana chathari Raija sigi relief camp singda laiba mairoi singidamak sarkarna thorang kaya paikhatli amasung Madhya Pradesh, Chhattisgarh, Rajasthan amasung Telangana da mikhal gi bhot khombagi thabak kham thengna kalle pau loijare